Manipur Police amadi Security Forces na aina tingkraba Lalhoulup Revolutionary People's Front People's Liberation Army RPF PLA gi active cadre ahum fagatpa ngamkhre farba RPF PLA gi active cadre ahum adudi singangbam ingomasa sing allies Kishan chahi yankai sanjenbam awang laikai ngangom inaucha sing allies James chahi nipu mapan lamsang awang laikai amadi huidrom bopen sing allies singkai chahi nipu mana inkol mamang laikai ni farba keder sing adudagi mobile phone ahum amadi Aadhaar card ching recover tawba ngamkhre makha taba wahang pahong gi thabak chathari nakal amarom da Porompat Police Station gi personal singna WY tablet ka konana mioi ani shu phagat bangamkhre farba mioi ani adudi Muhammad Salman Khan chahi kuntra manga kwakta khuman moirang amadi Muhammad Shahidul sahi Yankai Matoi Ward number 2 Bisnupur District tagi mioi ani asi Porompat talaiba Janems Crossing manak tagi phagat kibani police na makhoi ani dagi chawrak na kilogram ani 10.2 kilogram gi WY tablets Aadhaar card ama mobile phone ani amadi angobu machugi Mahindra Scorpio registration number AS 12K 6496 phagat bangamkhe